Haine, asing sanadi, sana saba mita na kangi haina. Asumna, football gi kohinu Cristiano Ronaldo bu sakang na buda, football gi afawa Manchester United ki coach Sir Alex Ferguson da karisuwana thokide. Alex Ferguson na Ronaldo ki performance ahan ba oina ukiba mikup atumok da Manchester United da soidana yaholagi haina chap yung na levki. Mahakna Ronaldo bu Manchester United da yahonna pa kaya rakan honaki amadi mamay da 2003 da Ronaldo bu Manchester United da usinba ngamki. Interview kaya da Ronaldo na asuna hai. Alex Ferguson asi football da di mahaki mapa amagomani haina. Mahak na aibu tambirakiba mayam adubu kaidonung da aina kauba sungong haina. Match ama may pa ko da game adu da sanariba sanaroi singtana oitokan basu yaba nati. Masida coach ki mentor ki role su match amabu mai pakan bada yamna chawna role lawi. Football gi bu oiro, hockey gi bu oiro, sanaroi aduna coach, mentor, trainer amati marup amagi darkar sungsoi soidna laigani. Masida yamna maru oiba miyoi adudi mahak bu khangbiba lotuna lairiba magun adubu khangbiba amadi madugumba skill adubu langna fengdona miyamda khanghanba adubuni. Ronaldo gi oinati Alex Ferguson asi asigumlaba yamna mamal yamlaba misak ama haibadu oiki. Mahakna Ronaldo bu matik chaba guide pibiki matam leiba kibikta motivate tawbi amadi kudung chadaba situation kayada yamna experience leiba mentor amagumna lambi yatbi. Masina maram oiraga Ronaldo amadi Alex Ferguson gi marakta yamna kanba mari amana bunki. Manchester United ki manager asi Portugali superstar Cristiano Ronaldo gidi mapa amagi pangkak oikre. 2009 da Manchester United thadokuna atopa club join tawkraba matung fawba Alex Ferguson na Ronaldo bu amukhanna Manchester United da laknaba honaba tokkiti. Mahak ki hona jamantana 2021 da amukhanna CR7 asi Manchester United da amuk halakki. Masa ki chahi taraga nipan kak surakpa matam aduwaidagi Ronaldo na Manchester United join tawki. Matam aduda Ronaldo English ningti jana ngangba hiramdi. Ronaldo na Portuguese da nganglami aduga coach na English da nganglami. Taseng na mabani na communication tawputa aduki matik warami. Adubu ani asigi maridi nongmo kanba asum hengalaglam. Yumdagi yamna lapna leirabasu Ronaldo na Sir Alex Ferguson bu imung amagi member amagum kanki amadi mahakna Ronaldo bu aduki matik mamutana taklami matam pumbada guide tawbi amadi achum aran ningtijana takbi. Ronaldo da natana Alex Ferguson na mahaki sanaroi singi yamna khalli amadi problem kudimak solve tawbuda yamna chawna thodang sulawi. Ronaldo na mayumdagi lapna laklaba matung club aduda yamna lonely feel tawki maramdi Portuguese ta Wari sananaba kanamta leiramdi. Masi coach Alex Ferguson na pukningda fawki amadi Ronaldo bu mamutana takningba leirabasu paw fawngadaba na maram oiraga mapung fana takpa ngamlam kiti. Masigi matungda mahakna translator ama thamduna Ronaldo amadi anigi marakta wari watai ningtisana saba ngamki. Matau asumna makoi anigi marakta hena kanba bonding ama thama ngamki. Ronaldo gi wahi kudingda Ferguson na khangba ngamki madudi Ronaldo na mahakki mayum amadi family bu yamna miss tawi haina. Ronaldo na marakta su family dagi lapna leikibana maram oiraga wakal nuwaitana leibagi mamisu Alex na uba mangki. Maram aduna mahakna Ronaldo da mahakki family adubu Manchester da honglaknaba suggestion ju bibiki. Ronaldo ki family na Manchester da yum honglakpada Alex Ferguson na yamna chawna mateng su pangbiki. Asumna Alex Ferguson ga Ronaldo ki family ga su yamna chawba mari ama thamba ngamki. Masigi su mathakta incident amagi matungdagidi Ronaldo amadi Alex Ferguson anigi marakta lairamba mari adu amukka hena chesinki. 2005 da Ronaldo gi mapa yamna kanna naki London gi hospital amada hospitalize su tawki. Matam aduda
Ronaldo asi club ki league match amadi UEFA ki yamna maru aiba match sanaba matamni. Mapagi nabagi pau hek tabaga Ronaldo na yumda chatki hain haiki. Ronaldo na mahakbu hek pokwa mapabu aduki mati. Nungsizaki maram aduna mikup ama fawba thintada na leiba ngamlamde. Alex Ferguson na Ronaldo da asumna haibiki. Nang na chatningban numit kaya nino chatlo. Mi kuding mahak ki family na first priority ni. Oifam juthui. Hawzik nangbu nahak ki family na yamna darkar oiramgani. Asumna Sir Alex Ferguson amadi Ronaldo anigi mari aduki matik chesinki. Ngasisu makoi anigi mari asi lengdri amadi interview kayada Ronaldo na haiki. Alex Ferguson asi mahakidi football dunia da mapa amagumani. Ronaldo na aduki matik respect chu tausai. Mayam da haizage 2005 da Ronaldo gi mapa Jose Dinis Averio masagi chahi yakai gani thoida liver failure na maram oiduna laikidi. Alex Ferguson manager ki post gi retire chatkhrabasu club achigi match sanaramdai amadi marakta pukning thaugatpa lai. Manchester United ki match khuding mahakna mai pakpa pamnungki. Ronaldo gi oinadi ngasisu karigumba football gi oiro natraga any confusion leiba matamda mahak ki mentor Alex Ferguson gi manakta rai ama soidana lawwa chakni. Ronaldo gi punsida Sir Alex Ferguson gi yamna chawwa role leiki. Ronaldo gi maramda asumna Alex Ferguson hai matam gi khongjel gi matung in Ronaldo gi masana hena mangal tholopli mapung phaba sanoi amasu oire mahak ki decision making maturity experience amati mahak ki skill sing aduna hek mapung phaba sanoi ama haibatu oile. Manchester United ki oina Ronaldo na goal charted chanduna ahanba sanoi oiba ngamki. Matam aduda coach Alexo club aduda leirami. Masida sunatana Ronaldo na EPL match amada Everton gi mayokta goal chanduna yamna chawba record amasu tamki. Match adu Manchester United na kaaba ngamki amati haiba sing achi coach Alex Ferguson gi yamna chawba maram amanisu haibi hai. Karigumba Ronaldo asi mahakna Manchester United ta puraklamdraba ngasi Manchester United na thamliba winner oibagi record asi kaidonungda oithoklamdoi. Masigi matung tabada Ronaldo gi punsida kari karamba ahomba lakhiba amadi mahaki career da karamna kumang sausin khiba haiba adu mathangi episode ta mayamda soidna khudol damjage ngasigidi Daily Dose Manipuna mayamdagi kainaba yathang nijari